Biren Fham Thadoknaba Mizo National Frontna demand tawrakhre. Manipurgi Chief Minister Nongthambam Birenna Fham Thadokfam thoi haina Mizoramgi opposition political party Mizo National Front MNF na phongdorakli. Mizo National Front gi General Secretary na thadorokpa cherol amana hai N Biren na luchingba lengak asina Manipurgi irang asi laksinba ngamdre. Masina kuki Mizo amadi chin miyamda chawna khudongchadaba mayokna halle. Biren gi lengak asina irang laksinba ngamdabada nattana micham miyamgi punsi kanba ngamdre. Maram asina mahaki mathakta central government na su ahenba mieng changba tangai fade. Makha tarakpa pauda Manipurda tariba Indian Army gi mathakta action lokhatpinaba memorandum pisankhre. Manipurda tariba Indian Army gi personnel sing amasung paramilitary force sing gi mathakta mieng changduna action lokhatpinaba khul taret gi luchingbasingna Union Home Minister, Union Defense Minister amasung Chief Minister da memorandum pisankhre. Atoba pau amana Kamal Babu puthoktrabadi lanmi gi chathok chasin thingjalakadauri. Tha asigi kunmanga da leimakhongda leiba Haikhre Mountain Division gi cantonment da changkhibadagi thiba khangdana larakleba Kamal Babu gi matangda semkhiba JAC na ngasi Chief Minister N Biren unaduna memorandum pisankhre. Parliament mifam manungda Delhi da khongdang changsingani haina India block na lauthokre. Manipurda thokliba sahi ani farakadroba irang asi losindabagi mayokta Parliament session manungda Delhi da chatuna national gi thakta khongjang changsingani haina opposition political party taragi apunba India block Manipur na lauthokre. Makha tarakpa pauda army gi cantonment dagi mi mangkhiba haibasi yamne kainingai ni digo. Leimakhongda leiba Indian Army gi Haikhre Mountain Division gi cantonment manungdagi mi mangkhiba haibasi Indian Army gi oina yamna ikainingai ni haina social welfare minister su oiriba Sekmai Assembly Constitution gi MLA Haikhre digo na phongdorakre. Makha tarakpa pauda nupi angang hatpa kuki sing terrorist ni lauthou haina juribam da khongdang tangsankhre. Nupi angang hatpa terrorist ki thawong ni asigumba kuki sing asi terrorist ni haina lauthou Manipurdagi afaspa lauthou amadi leimakhongda leiba army camp dagi mangkhiba mioi athubada puthokadabani haibagi matangda miyamgi oiba wakat mifam ama ngasi juribamgi mayol oiriba Babuparagi Congress Bhavan mamangda phangkhre. Aroiba pauda apaspagi mayokta mioi lising kayana leimaida rally chatkre. Lamdam asida Armed Force Special Power Act Afaspa 1958 nauna salairakpa yaningde athubada lauthokadabani haina demand tawraduna Imphal East District ki lamlai AC gi manung chana leiba nongada Kameng Khunjau lampaktagi hauduna Yorbung Girl High School fauba mioi lising kayana saruk yaduna achauba rally ama chatkre.